ex gratia pipa amadi NIA da shinaba natana ahenbe action amata lokhatpa ngamdraba BJP na luchingba lenga asige langda miyam Thubiganu haina Manipur Pradesh Congress Committee ge Vice President Tilotama lutongbam na fongdokre ngasi BT Park ta leiba Congress pa banda pangthokiba pauge mifam amada wafam ase fongdokluduna mahak na hai lamdam ashige luraba tanfam asta hostage crisis ki issue yamna thengneriba ase yamna laibak tibane nakal animak na fajinduna thamliba hostage kun ado tekta kaidana thadokpira o ngase lamdam ashida orakliba fibam ase kanana kari hairaga matik chaba action lokhatkadage haibuse miyamda chamamnaba pokpa matang ado yoroklabane haukiba tha ani ahum ashida thorakliba pamdaba thodokshing ase miyoibagi minungshigi wangmada chatharakpa thawong ngaktane ashuk kuina miyoy kaya ama hostage oina fajinduna thamkrabasho BJP na luchingba lengak asina kanagumba amatada fajinduna thamliba miyoyshing ado thadoraknaba apil tawkiba thengna kidre lamdam ashigi orakliba fibam ashida BJP na luchingba lengak asina kari karamba mashak thokpa action lokhatkiba leikrabge haibishi achauba wahang ama moirakle mi shiraga ex gratia pigane NIA da shinagaraga loire haiba makhoigi wakalon ase ngaktabangamde irang ase da leikidraba shing asibana mangjai haiba fibam aduda lehlakle mashi ge achumba lengaklon natte haibase center amasung state asige BJP double engine lengak na mayek shingna khangadabane BJP na hauzik lamdam asida huranba matung mairing bagi thawong chathaduna lairiba ashi khudakta tokpiro ngasidi lamdam ashige fibam aduki matik shoksilakle national highway shing chatpada atingba thamjele masik fawba national highway protection act ki makhada lengang na action amata lokatana lairiba ashi ki maram karino irang asina maram oiraga lamdam ashi mi ki mirol ama maning hallabane haibase kaudava fei lengak ta lairiba power sing ado shijinaduna tungkoina chatnaba yaba irang asige warushin ama puthokpiro natrabadi tungda thorakkadaba khudimake tekchak lengak na pugadabane haibase matam leiba kibikta ningshingduna legadabane hainaso mahakna makhatana fongdoke adom na phani na khandana adom gi matang matamgi matungina reformation and changes mayam ama thamdana ngasi government pore ibase Manipur da so asi umlaba changes ama poraktana achouba reformation ama poraktana akhoi gi secularism sing ngak na akhoi bu protect to be you haiba appeal say thamjaningi government di responsible ni thabapuna maki hostages phajal lagat thamiba group animakta ngasi gi hostages sing che thadok piu humanitarian ground da akhoi community amatani Manipuri macha ngatani hingmin narakpa mi kanglup ngatani adona akhoi se khosam na amuktang leibak sida chawkhat na akhoi mayam ji nushina na hana gi position da tarak na bahon si Kuraki ina lai sahan gumsi tinggal lakwa mapalgi til na ikoi ki marakta khatna chaina ba thon gumsi adom na phajan na thami ba hostages singa do tek ta kaidana thadok pirak na imong manung da sinabiyu aduna lebak ki santi porak na ba matam da adom na so achauba mateng ama pangbiyu haiba appeal se ngasi aikoina press ki amadi media gi through da yamna nuksina na hingmina na bagi da mata appeal ma tawjari